Taranithoi Suba Manipur Legislative Assembly ki taret Suba Meepham Ngashidagi Pangthokpa Houkhre Ngashidagi Pangthokpa Houkhre Meepham aduda ihan hanba oina Governor Ajay Kumar Valana address tawduna haudoki Governor namha ki warolda law and order ngakpa haibasina lengak amagi achoba thodangni Manipur gi fiba masi BJP gi central leaders sing amadi state leaders sing na kanna honabana maram oraga hanagumna hanjilakpagi mami tapna taba haure Manipur da matik chana central force amadi state force sing na magi mathau pangthoktuna lamdamasi ngakli amadi mamangda leramba PR lengak puthajaba thamduna ching amadi tampagi mafam singdagi yawlaba kulai sing lokhatpa ngamkhre amadi masana khangna surrender tawrakpa leikre haba wafam su thamki adum oinama kuki zo MLA sing assembly session aduda saruk yakide hairi